Nongchup Sanjamamda aikoina ngasi free medical camp amkha aikoina pangthokjaribasi aikoigi khunai seida maruina aikoigi hanadagi aikoina sumsatharaga lakiba kadagi health for future ana aikoi leiriba seida aikoigi miyamsi jinjang gaijang daba mapang kanba masamo phaba amkha oinanabi pandamdu daida ngasigi health camp senji sijabani masida maruina aikoi lamdam sigi mera paibi Nongchup Sanjamam apunba mera paibi aduga club ki Silinau sing chu aikoigi hairiba health camp seida mateng pangbiriba sing si aikoi khudimak ki dong aidi thona amaka ka loinana sanction minabane na aikoi laujai maroina aikoina kadana sanction jariba si aikoigi iramdam Manipur si tasengna hakan seida maroina aikoigi drug free oiba state amaka winana bo honabada aikoina hairiba health camp si chu mapung phana aikoina sathaduna lapa lambel amakang hairiba lambel siga iroinana ngasi aikoigi Manipur gi society seida leiriba aikoigi khunai si phanana bhonaba matamda maruina aikoigi nisha si matau karamna aikoina aikoigi lamdam sigi laimai dagi akoi mutatkadagi haiba posi tawpan seida lamdam site lebiriba club sing mera paibi sing aikoi pundaba yaraktabagi tanjama koi lakwa ngasi mak leiriba aikoigi laingak seida lebiriba aikoigi luchingba sing sina aikoigi nisha je mapung phana Muthanding the Buggy Mong Man Bagumba, Akogi, Lambel Cook Urupasa, Tasena can say that Akogi in the deep, fighting like a Chivan in Akuna, Loje, Aduna Marum or can say that Akogi, Ladybell, Lamdamasiki, Manipuri, Hava Kunai Sai, Masi, fighting him upon Kanba, Masamu, Pava, Lamdam, or Hensi Haitaragadi, Akogi Lamdam Stigi, Akoi Maruina, Nishase, Mapumina, Nishase, Quid Lamdam Stigil Hand, the Mamaka, Matota Hava, or Hondo, a Hamjaraga, a tension again, from Butarasa.